ahing amagi ibadatna ahing amagi ibadatna tabum lishing hena amal gisawa panghanba tabum lishing hena amal gisawa panghanba Laylatul Qadar gi ahing she Laylatul Qadar gi ahing she banda gi guna chamna na ba Allah na pibi ba khudone banda gi guna chamna na ba Allah na pibi ba khudone ahing amagi ibadatna thabum lishing hena amal gisawa panghanba Ramjan thagi aroe batarani manunda lakpa Ramjan thagi aroy batarani manunda lakpani ay ahing she asang aman pumna magna jaminda sajda tawe hai Laylatul Qadar gi ahing she banda gi guna chamna na ba Allah na pibi ba khudone ahing amagi ibadatna thabum lishing hena amal gisawa panghanba Hazrat Adam bu shembina ba Hazrat Adam bu shembina ba macha khuding ma punshin ki ba Isa alayhi salam musu asman yona pubi ba Isa Asman yona pubiba magun laiba ahing mi magun laiba ahing ni Laylatul Qadar gi ahing she banda gi guna chamna na ba Allah na pibi ba khudone ahing amagi ibadatna thabum lishing hena amal gisawa panghanba thamoy gi apamba thadok tuna thamoy gi apamba thadok tuna Allah gi athang illi ba yungi nungai ba thadok tuna masjid etkaf pham liba nangdi Laylatul phangla bani hai Laylatul Qadar gi ahing she banda gi guna chamna na ba Allah na pibi ba khudone ahing amagi ibadatna thabum lishing hena amal gisawa panghanba Laylatul Qadar gi ahing she
লাইলাতুল কদর গি আহিংসে বন্দাগি গুনা চাননাবা अल्लाह नबी भी बखुदोने बंदागी गुना चाननाबा अल्लाह नबी भी बखुदोने अल्लाह नबी भी बखुदोने।